Shakhangdaba shingna Imphal West District ki tonganba mapham da leiba Salai Group ki Board of Director Oiba Meeoi ahungi Yumda bom Langsillamle bom ama Pokhaikhre bom anidi pokhaihoudabadagi police na loukhatkhre police tagi fangba pau amagi matung inna ngarang numidang pung 11:05 rom taba aduwaida Langshillamle police station na konba Pokhaikhre akham lekai da leiba yum amada Shakhangdaba shingna bom ama langshinduna pokhaihankhi bom pokhairiba yum adugi yumbugi ming dipa anan akoijam chahi 95 apopa lekhidraba AK Nandalala kawi mahak hojik Salai Group ki Board of Director oina thabak tawbani hairi bom adu mahak ki yumgi thongkal manakta pokhaikhibani bom pokhaiba aduda gate ki sarukta akai atoi khara thoki adubu laibak phabadagi asok apan misi minadi yahodre hairi nakal amaromda ngarang ahing nongyai matung pung taram baroga ngakpigani baroga mini kuntra rom tarakba aduwaida Langshillamle police station na konba lamboi khongnangkhong veterinary leirak samusang manakta leiba mayengbam tolenjaw mangang kauba Salai Group ki board member Oiba Meeoi amagi yumdasu Shakhangdaba shingna bom ama langshillamle hairi laibak phabadagi bom adu pokhaihoudabana asok apan mishi mina magti yawkhide pau asi hek phangbaga Langshillamle police ki team ama laktuna fibam adu yangsinbaga loinana pokhaikhidaba bom adu nongyai matung pung amaga minute kumron tabada asoi angam yaudana loukhatlaga pukhaikhre hairi atopa thodok amada ngarang numidang pung 8:13 rom tarakpa aduwaida Shakhangdaba shingna lalambung makhong takhelambam lekai da leiba yumlembam projendo kauba Salai Group ki Board of Director Oiba amagi yumdasu bom langshillamle hairi bom adu pokhaihoudabadagi thokhaningdaba thodok makti thokide pau asi hek phangbaga Imphal police station ki team ama laktuna bom adu loukhatlaga pukhre haina pau asina makhatari